Haunabi matung ina rasigi strada karma imung manung maruk mapisa kaya changduna pangthokre thaneza nang sungusidi matik chaba lamdam sigi miyamna sakhangba officer haibadu oi imung shishu mi leite ipagi wakhalda ichagi imawo mapamle nangna kari khalliba Jackson Babana hariba pumnamak achumbani imagi firoi loirab matungda tawbana fagadra baba Thaneza firoi yawdringaida luhongnaba tawsi namagi firoida leishu katpa yaragani madu oirabadi Jackson Hoi baba ai khalakige office atbagi matam soire baba nacha office atnaba tawjarage Thaneza Hoi hoi, chathok luroi bungo. Ayuk ki pung 10:30 tare. Porampat police station ni. Police station adugi ground da stamina skali. Ningthi reba platform mastu lady. Loudspeaker kutsem ki ningthi reba leiting na. Porampat police station adu anaubi bor kaina gi rumgum leiting le. Coat lit pa police uniform set pa kayana. Thariba chair adugi leiting oiri. Ngasi asi MPS section na probigi thabak loshinduna Thawal Police Headquarter da join tawgadabagi farewell function ni. Haunabi matung ina program hokre. Anchor na VIP sing adu dai sing adu da kokhatkre. Amadi women police team gi constable anina VIP sing adu bu badge thetli. Welcome address piraba matungda anchor of Sikhagemba na speech pinaba kausili. O Sikhagemba police ki full uniform setuna chinglem na stage thakta lekhalakduna announcing buta changsinki. O Sikhagemba da speech pinaba microphone adu piraklami. Ahanba maktada ngasigi dais da pambiriba ikai khumnabada matik charaba president chief guest of honor amadi station asigi colleagues singbu ahanba baktada ikai khumnabu uchari telaba 1 month ki provi MPS section na police station asida leirinaida aikhoina pangtokpada ngamloidaba thabakaya pangthokpiramle masigi dabak tawimal khangbu uchari example khara haijarabada kharamangi ima ibelgi thodok thobi rape case khaya asi surgeon na solve tawbiramle Hojikti sargi matam loishindokuna khainabagi matam lagle sargi puchida mai pap oibiu matam khara leiminabada soiki bilan ki pakaya yawabasu nakpigani matang asida kainabagi athangni jari Dilli bababok nama khubaka na khuri Anchor Tharum asigi makhachu tharapa oina Police station asigi SI Linthoibu stage thakta kakachari Stage thak asida kakat piraknaba kausinjari Mong hadana SI Linthoi Smart oina thaulai Nupi oirabasu kaya momgumna Thauna fabi Imphal City asida thokliba crime kayabu solve tawbi award kaya fanglabi SI Linthoi Amingba khonjel amada microphone pairaduna Ngasigi function asigi mithunglen oibiriba pumnamakpu SI Linthoina ikai khumnaba uchari Ngasi kainaram taimi kupsida thamningba wafamdi Sir Jackson aigidi college life tagi pulakhi Sir Jackson amadi ai Dem College Sports Meet ki captain ominari Aikhoigi teamna annual sports meet ki trophy championship oiba ngamki Ngasidi aikhoigi star oiba fangjaba aikhoigidi laibak fabani SIM oina Sir Jackson bu probigi dabak aina guide tawjaki Sir Jackson ahanba training hek lakpada practical gi field da changsil lakpada asoiba point kharadi uki Athuba matamda Sir Jackson aikhoidagi hena matik chawa oijaki Aroibada aina haijaningbadi Sir Jackson ngasafamdi Karigi hariba Aikoi lena ki prajabu ngakliba Santi Raksa law and order ngaknaba lairibani Aikoi ki police department asi
achumba kharadi tawba chumi. Aikhoina promise tawbada aikhoina sakiba wasak sing adu ningshingba mathau tai. Aina sara osi khagemba esalin thoiki guideline gi makhada provi ona lepada aigi weak point kaya menkhatpa ngamjaki. Masigidamak sar amadi medambu punsigi shingba ngamlaroidaba laman ama tunjinjari. Aina lawjagani. Puyam Police Station asi Imphal East ki oinadi Achou thokang lawriba police station ni. Maram asida pukchel singna thabak tawbiduna India ki lariba police station sing asidagi thoidok hindokna mingchat leinaba hotnabiu. Pumnamakpu yaifaba oishinu haina haizari. Matam khara lawjakre soikilan ki bakaya yawrabasu ngakpigani. Pumnamakpu nolukjari. Matang asida pumnamaktagi kainanaba yathangmijari. Jai Hind. MPA section gi mamal yamlaba wahi kaya aduna police kaya mikhat thokhanbagum tawri. Miyam policeman kayana khubak hauna khuri. Program gi makha chutharapa oina president speech piraba matungda vote of thanks agumba amata sibagi pautadri. Guwahati North East di meetingbada population density da hainaribani. 6 months sure Guwahati gi limit to meeting thina khangle. Ekoi wadana seltan batabani. Teklingaidagi thabak susurakte. Ai haigeta. 9mm manba toigan ama leirega achikpada naidam chatpa miyoising or Manipurdagi ana layang balapa miyoisingdagi kadar tawduna sel lokpa. Lambi anishi apamam khalurosat. Rosan bakhal khanduna tumina lay. Salis kon kalap. Aina haishi nung kadishiro. Rosan tai. Afaba thabakti amate yawte. Brona takpirabo afamse. Afa nungai amate yawte. Kapli tawduna hayakpani. Astamna wari sel lokpa. Lambi anishi apamam khalurosat. Rosan bakhal khanduna tumina lay. Salis kon kalap. Aina haishi nung kadishiro. Rosan tai. Afaba thabakti amate yawte. Brona takpirabo afamse. Afa nungai amate yawte. Kapli tawduna hayakpani. Astamna wari sanaringaida Khumancha mandi lambida Assamese lisabi anikak bakhutta ladybag ngakta stanagi lekmari mamal tanglaba mobile phone paraduna mobile tawduna chali. Salis waiting settagi chongdharaklaga Rosan khudong chabam leire. Assamese nupi lisabi anidugi matung Salis inari. Aduga Rosana hainingdana upalitana matung inari. Salis, excuse me, sister. Assamese nupi aduna. What is the problem, sir? Salis, I am Manipuri. I don't know the way of battle. Can you tell me? Assamese. Okay, that way let's battle. Astamna Brahmaputra Turelgi Torban Mayagi Lambi aduda nupi macha anidu chatli. Mafam adu street lem yadabana may mami. Salis nupi amagi kudang paraduna Brahmaputra river adugi Torban da chingsali. Aduga laudana ba Salis ki pocket dagi Rumana malototuna machin mensali. Atopa nupi aduna Rosana chingna ba hodai. Adubu taibak thibadi nupi adu magi ladybag tu langthoklamlaga chenki. Rosan nupi adubu tanaba tawude. Somdana Salis na nupi adugi ayawba sanalupa mobile mulami. Aduga nupi adubu makhori meladuna halami. Aduga Rosanga loinana mafam adudagi escape tawnaba hotnarami. Lamigi mataida store hangduna layamba bike ama Salis na Charlie Bazardagi haizilaba chinya aduda thoroklami. Salis Haranba utpat matik chana hastinglaba Mr. D. Salis thorokliba bike adu khamli. Rosan kari adudagi kumthai. Aduga Salis na nala amada bike adu inthai. Rosan bro gari asidi karige. Huangang malojingai Salis na
Shidani, aina buddu haise. Gari asigi khongkol lerukpada akhoi bu faroidro. Rosen. Red brother. Silas na laklakpa mobile phone adugi SIM lawthokli. Rosen, nangi betudi kari yawiba. Rosen. Mana paiba lady bag adu chain chithokduna yengli. Bag aduda mobile phone ama sale oina lupa 10,000 Aadhaar card ama yawarmi. Lady bag amadi Aadhaar adusu nalada dariba gari manak aduda thadarami. Silas amadi Rosen khongna makoina leiriba chingagi maduda chatki. Numidangi pung 12 tare. Rosen amadi Silas almond wine bottle amadi ayukta tauba chicken fry lawthoktuna side table macha aduda party tawri. Silas Rosen Ngasigi thawdok si kadanasu khangba ngamda. Nasi ekoina lapliba sana lupa ayeng atopa jewelry dukan mada chattuda kaithokpa. Aduga mobile phone adi asina Charlie Bazaar ki kasha maitai taba basti asida yonthokpa. Madudagi phonglakpa sinfam aduda at least tha makai amadi ibali haunu chaba yagani. Khangeduna Rosen. Rosen, khangjare bro. Adubu nanawgi thamoy sidi mihuldi yaudre. Wine glass ama chicken fry ama chiklaga Rosen na laying fine hairpani. Silas ay layriye Rosen. Aikoy ani asi Imphalda crime tawrubadagi layba yadaba. Hawjik Guwahatida amu crime tawre. Aikoy bu thiba laani. Adubu aikoy khongol laybadi oithokloi. Yungang pek khara chawapna thakchili. Aduga yen mafaigal adu chikli. Asamna party adu tawbaloyaduna chak chaduna. Rosen amadi Silas tumlami. Guwahati Bangsar Police Station ni. Bangsar khungangda business tawba nupa ama. Amadi lauba imung amagi family. Police station da laklami. Family iduna. Ngarang aigi itanupi ani Kamakhya mandir da lai khoiramba chakhibadagi hawjik fawba halaktri haibagi mishingdi poni shar. Bangsar Police Station OC Yadav. Family ki missing report adu lawi. Aduga aikoy soidana tijinaba tawjage. Ngasigidi yumda hanbi. Guwahati Battle Police Station ni. Ngasidi Daily newspaper da Brahmaputra River bank da Salwar Snapi nipi macha ama siduna lembagi pau photoga loinana yaw. Brahmaputra River adu sumiyada sirambagi pau adu Municipal Corporation na pau Belgol Police Station da chairperson na police ki helpline number da pau piragli. Belgol Police Station ki OC Dilip Kumar amadi magi security force kaloinana pick up tawba chatli. Imphal West Police Station ni MPS 6 amadi Special Commando Training Panglaba Police mga kaloinana Guwahati da Rosen Silas Panaba chatpa mission amagi damag same sari. Guwahati Police Headquarter Manipur Police Headquarter da information pirapani. Manipur Masakhara Guwahati ki city Beltol amasung Fancy Bazaar da crime tawre. Makoy singasti fanaba hotnabada State Police khara mating pangbinaba haijabani. DGP Guwahati. Khanghoduna MPS section gi mobile ring to lai. Yenglubada Gita gi oirami. Jackson. Hello, Gita. Gita. Hello, da Jackson. Office da lay bro. Jackson. Office da lay. Nungtil gi pung ani Indigo flight da mission amagi Guwahati chatpa tare. Ay busy khara ore. Gita. Safe journey. Okay, thamnage. MPS section magi security mga kaustinduna magi office room da map maputhokduna yenghali. MPS section aikogi intelligence fangba information gi matungina
ꯎꯔꯤꯕ ꯆꯤꯡꯌꯥꯒꯤ ꯌꯨꯝ ꯑꯁꯤꯅꯤ ꯁꯥꯏꯂꯦꯁ ꯔꯣꯁꯟꯒꯤ ꯂꯩꯐꯝ ꯎꯔꯤꯕ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯑꯁꯤꯅ ꯆꯥꯔꯂꯤ ꯕꯖꯥꯔ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯑꯁꯤꯒꯤ ꯌꯦꯠ ꯊꯪꯕꯗ ꯆꯨꯝꯅ ꯆꯠꯂꯤꯕ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯁꯤꯗꯒꯤ 5 ꯀꯤꯂꯣꯃꯤꯇꯔ ꯔꯣꯝ ꯆꯠꯂꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯈꯨꯠꯂꯥꯏ ꯃꯆꯥ ꯄꯥꯏꯔꯒ ꯆꯠꯀꯅꯤ ꯅꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯍꯥꯞꯀꯅꯤ ꯒꯨꯋꯥꯍꯥꯇꯤ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯍꯦꯛ ꯌꯧꯕꯒ ꯑꯩꯅ ꯔꯤꯄꯣꯔꯠ ꯇꯧꯒꯅꯤ ꯒꯨꯋꯥꯍꯥꯇꯤ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯟꯁ ꯇꯦꯝ ꯃꯥꯡꯗ ꯆꯪꯁꯤꯟꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯦ ꯍꯥꯏꯅ ꯂꯧꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯑꯣꯀꯦ ꯁꯥꯔ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯤ MPS ꯁꯦꯛꯁꯟ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ 5ꯒ ꯂꯣꯏꯅꯅ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯦꯌꯔꯄꯣꯔꯠ ꯏꯝꯐꯥꯜꯗ ꯊꯨꯡꯂꯤ ꯃꯁꯥꯒꯤ ꯇꯤꯀꯦꯠ ꯄꯥꯏꯔꯗꯨꯅ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯃꯊꯛꯇ ꯀꯥꯈꯠꯂꯤ After 20 minutes, Lokpriya, Gopinath, Bordoloi,